Akashbani Imphal, Maibam Dwijamani na pau pasari, ahanbada maroiba pau. Manipurda Zeliangrong Phurupki khwaidigi sauba lorok komai gan ngai dharmagi chanabi amasung haraute yambaga loinana ngasi pangthokli. Kendragi Griha Mantri Amit Shah gi Manipur khongsatki yenglaga Imphal gi maroiba mafamsingda hayeng nungthil pung mari makhaidagina Griha Mantri na Imphal thadoktriba phawba drone paiba thingkhre. Consumer Affairs Food and Public Distribution Mantri Laisang Them Susindro Maitei na hairi Manipurda naha singamadi miyamde ithil piba ngamba magul leiba sumang lila putokpagi tangai phataba leire. Unique Identification Authority of India na Aadhaarbu samdok samjin tawbada miyamde hena laithok halle amasong leibaga sida National Green Hydrogen Mission linkatpada Kendra gi Mantri Mandol gi mifamna ayaba pikre. Zeliangrong Phurupki khwaidagi sauba lorok kumai gan ngai dharmagi chanabi amasung haraute yambaga loinada ngasi pangthokli. Kumai asi Assam amasung Nagaland khundariba Zeliangrong Phurupki miyoisingna su pangthoi. Zeliangrong jatina kumai asi sahi lorakpa amasung sahi haurakpa ningtham thagi matamda mahausadagi pangthoktuna lagli. Kum amagi mahi marong ningthina pibiduna pothok sathok marang kahen nabagidamak Isorda khurumjaba amadi tungda lakadaba sahi singdasu pothok sathok marang kahainaba thongni jabana thaurumasigi mapungaiba sakdamsingni. Imphal East ki kaikhuda pangthokpa rajya thaki thauramda saruk yaraduna Tourism Corporation of Manipur ki chairman Karam Syamna hai Manipurda sahi lising anirong gi mamangdagi tongan ba phurup kunthra tarukna nungsi sanana punna khundaminaduna lagli. Masida asoba phurupna phurup masasingbu namthanaba honabagi tangkak kaya karigumada leikidaba nati. Masidagi kanjanabagidamak thauna phana songthoraliba phurupsingbu aikhoina kaidongaida kaufam thokte. Rajya Sarkarna su kumai asibu rajya ge thakta sakhangduna rajya ge thakta thorom pangtutuna lagli. Rajya sida phurup kunthra tarungna khundaduna leiminaramdrabadi Manipur gi apunba saktam haiba ama leiramloi. Phurup asoba singna phurup masasingbu yokhanaba honagadabani. Manipurda khundaminariba kanglup khudingmangna masa masagi kanglup ke nat ke sanabe amadi dharma ngakna sanaba honagadabani masiga loinana aikhoi khudingmang Manipuri jatini haibasi khak kauroidabani. Aikhoi khudingmangna rajya sibu manglomda sangsinnaba honabada punna thodang lominasi. Culture akhoi gi sanabi akhoi gi phije chacha akhoi gi dharma adi kandaba yadi haina songthora ibase masi aigi kanglup jati gi tawun thokani masi Manipur da phurup kunthra thongna leiramdraba Manipur gi apun saktam leiramoy aduna magi chatnari basing sengna na chacharaga atop phurup singje phurup khuding mona adi kangkhanna bohna gadabne phurup masa singje hingan badarkar lai aigi wakalon dusu chawkhanana bohnaba aigi chanalon chachingchunga kwa adu akoi khudimose Manipuri ni akoi amakhatani habi wakalon se jemna thagornarga Manipur ge apun sakam kannana bohna bada chawata itan nominasi Gan ngadgi thoram None Zilla dasu Assam Rifles ki None Battalion sinduna pangthokhi. Battalion asina halamdamdugi miyamga puna thoramasi None Zilla gi Lumbonglang village da pangthokhi. Thoramaduda Tingkau Ragwangda kumgi mahimarong ningthine pibibage amadi tungda lakadaba sahi singdasu mahimarong amadi sathok ningthine pibinaba thongni zakhi. Thoramgi manungsanna natki oiba jagoi isai pangthokhi. Thoramasi Zeliangrong singna khundaba Manipur ge tongan ba mafam singdasu ngasi pangthoknakhi. Kendra gi Griha Mantri Amit Shah gi Manipur khongsat ki yenglaga Imphal gi maroiba mafam singda hayeng nongthel pung mari makhaidagina Griha Mantri na Imphal thadoktriba phawba drone paiba thingkhre. Drone paibada athingba thamliba mafam singa tudi Imphal International Airport gi Kangla Park phawraga Hotel Classic Grand phawbagi lambi amadi Rims ki lambi singni. Imphal West ki Deputy Commissioner na thadorkpa cherolaman hai hariba lambi sing asida mi yaudana thamliba gari sing amadi yum kai sabana singbada sizinaba posai sing paisiliba asi hayeng ayuki pung 10 phawda masa na lauthokhi gitabani. Karigumba lauthoktrabadi makhoi gi mathakta akanba thabak lokatkani hairi. Sotharaba ibung singki amadi mama natraga mapa amakhakna naukonba nupi masa mairosingda mai masing tambada sangba polam sing yanthopagi nomagi oiba philanthropic event ama Imphal gi konung mamangda leiba Manipur State Film Development Society gi auditorium da ngasi pangthokre. Lila Foundation gi makhada
Abesana Research Foundation Sinduna Pangtoki Batoramaduda, Nupi Masa Mahirosingda Smart Projector, Sana Konabagi Polamsing, Tiffin Namadi Ising Hamnaba Bottle Yauba Beg, Imphal Kangalaba School Tarani Pangi Mahirosing the Yantoki. Masigi Matakta Kangalaba School Gi Mahiroi Manga Dasu, Cycle Sing Yantoki, Punna Cycle Marbudra Yantoki. Toramatu the Wangangada Rizapal La Ganesan High. Foundation asina sinduna miyamgi kanagadaba thabak thoram kaya paikhatpa asi haurukliba naharol singda inona mahapani asiguma thabak thoram sing asi rise asigi kasin koya yona sandoktuna magul leiba siksa pina bahona bagi tangai phadaba lei ngasi polam sing adu phangliba nupi macha mahiroi singna research scholar asigi khudung induna satpa tangai phade. Let us all together pay homage to Diana Rajkumari. I am fully confident that the Abesana Research Foundation will be continuing accomplishment of various philanthropic activities in different parts of the state to disseminate the message of having quality education in life. And my dear students who have received different items from the Abesana Research Foundation today must endeavor to follow the footprint of Diana Rajkumari, and I on my own behalf pray the Almighty for a long life to accomplish the task and achieve your goals and fulfill the hope of your life. Thoramatuda Thoramapugi Warol Piraduna, Kendragi Mapal Thoramamasung, Siksha Raisa Mantri Dr. R.K. Ranjanai, Leibaga Sida Anova Education Policy, Ningtinas and Abahure. Kunmathui Suba Sahisa Asida, Naha Madi Tungi Mirolna, Masana Masabo Tabak Bizabagi Wakalonda, Sangsilhan Baibasi, Tausil Asiki Taurangni. Magnai, Tausil Asiki Makada, Naha Weriban Nagarik Singbo, Siksaga Marilena, Tabak Panganaba, Tongan Bihiramda, Taki Tambigani. Leibaga Siki Tongan by University Singamasung, Kole Singda Digital Platform Sing Lere. Masigi Matagda, Senel Singama, Sunny Romsu, Haudogle. Sikshada Nupi Singi Maruai Badu Paladuna Dr. Ranjanai, Nupi Singna Siksagi Lamda Mangzil Tana Kong Tangzil Lagadvani. Mahi Tampam Sang Singbu, Mahirosingna, Makoigi Lising, Oina Kanbagalena, Luna Nana Tangadabani. Prime Minister started a mission, Swasthya Bharat, neat and clean. Why we are not able to do that things? Why we are not volunteer ourselves? Treat our school as our temple, and to clean the temple, maintain the temple is our responsibility. Don't wait for sweeper or gardener. Why you are not involved in all these things? So that is one thing I would like to request all of you to reculture again the voluntarism, and that is formally done in Japan. Every office, every school, every institution, we have to maintain, and that system should be built up in our way of life. Imphal da Nungtigi Phongba Manipuri Pause Sanalebaki editor Hebandu Kumar Ningombabu Ngasi Ayu Anganmada Iril Bung Police na Mayumdagi Lokut Kibathong Adubo All Manipur Working Journalists Union Amzu Amasung Editors Guild Manipur na Yamna Kanna Yaningda Bafungtokre. All Manipur Working Journalists Union Amzu Abadi Editors Guild Manipur na Sinduna Imphalgi Manipur Press Club da Mipamama Pangtuktona Thawang Adubo Yaningda Bafungtoki. Mifamaduna Sanalebak Pausegi editor Hemantu Kumar Ningomba Ikai Kumnaningai Oiraba editor Amani Mahag Misen Amasunate Lanai TV channel Amana Pangtokpa Kanane Nabigi Torom the Yaunaba Isam Samna Barton Tokibani Mahagna Wafam Kara Pongdok Lubagidamak Police na Mayum de Lokuki Vibasi editor Asigi Izet Sokpa Wafamni Asiguma Tabagasi Amuhana Makata na Satabigino Haina Amzugi President Wangkemsa Samzayamadi Editors Guild Manipurgi President Kogendra Komdram na Punna Tokpa Cherolamada Apil Toragli Tabiriba Pawasi Akasbani Imphal Degini Raizagi Consumer Affairs Food and Public Distribution Mantri Leksangtem Susindro Maitain Hairi Manipur da Nahasingamadi Miyam de Itil Pibangamba Magulay Sumanglila Putopagi Tangai Padabalere Manipur State Sumanglila Council Senduna Mamangta December Kunmaritagi Imphal Konung Mamangda Leba Iboyama Sumanglila Sanglenda Satarakiba Taramapan Suba Sumanglila Ningtam Kumay Lisingani Kunitoi Nasilo Sanbigi Torom da Wangang Bada Mantrin Hai Apaba Makalgi Amadi Maguleba Sumanglila Putopada Asobotodang Loriba Artist Singbo Makweda Toriba Tabak Sing Sakangduna Pungning Togot Pamadi Manapiduna Ikai Kumnabu Utpaibasi Yamna Maruoi Masina Apaba Sumanglila Putopangamgani Miyamda Apaba Pokta Kaya Piduna Asoiba Kayabu Sumtoknaba Tansa Ama Piriba Sumanglilana Rise Asibu Manglomda Sangsina Bahonabada Asoba Daita Ama Lauri
मणिपुर की नहासिंगबु मांगन याबगी ओइथोकपा चावना लेरिबा पोपी पांबी थाबगी थाबकसिंग तोनबगिदमक मसिग मरी लेनबा सुमांग लीला पुथोकनबा अपील तौरदुना श्री सुशीन्द्रोना हाई अयिबसिंगना असिगुंबा थाबक कया चथरिबा मियोइसिंगदा भाव ताहनबा याबा सुमांग लीला इबिदुना मणिपुर की नहासिंग कन्नबा होनसी अनांगसिंगना खंगदबा अनांगसिंगना पुदबा नत्रगना अखोइना खंगदबा अहलमनसिंगना ओरसु लीलासिदा मतम थोइबा थौबोसिंगो लीलासि अवेयरनेस पीरी Honorable Chief Minister na haiba khatanatana akoi lamdam asirisa nasidagi chahi mangai matunda kari poremba yai chahi tarani matunda kari poremba yai ekse akoi myam puno akoi khangba darkar lai aduna akoi ki script writers in the request of the hoji Manipur da ungi miroda pailagi hena achoba amang wala kadoi juji maroina poppy plantation se masi drug khatagi wanate थोरम की सरुक अमोइना संगनाइरबा सुमांग लीलागी आर्टिस्टसिंगदा मना मतुम कया पिदुना इकाई खुमनबा उतखी ngasi ningtham kumai loisanbigi thoromda sangai artist association sumang lila kangbuna sanaba naken thagi minok utkhi manipur gi ahanba community radio station ama weriba diamond radio gi taruk suba mapok komon khongjomda leiba radio station asida ngasi pangthokre radio station asi kendra gi information amusung broadcasting mantraloy gi makhada community radio station oina english ingani taratare tagi hangdopa hokhibani radio station asi khongjom war memorial trust khongjom gi makhada salaibani akashbani Imphal gi pau tabiri unique identification authority of india UIDAI na aadhar bu samdok samjin tawbada miyam de hena laithokhale masina miyamna masa masa gi aadhar card sing adu makhoi gi yum gi khwaidagi makok oiriba yumburel adugi ayabe yauraga online gi khuthangda samdok samjin tawba yaragani masagi sabsaba saktak se leitaba miyusingna aadhar lona bagidambak yumburel adugi khuthangda masa masagi aadhar loba yagani masagi aadhar loba matamda yum aduda lei haibagi praman piba yaba ration card mark sheet marriage certificate natraga passport sizinba yagani aadhar loba matamda namthoklaba form amada yumburel aduna sahi tawgadabani hairi leibak asida punna lupa koti lising tarama pansatre ni phumari sangna paikhatkadaba national green hydrogen mission kendra gi mantri mandol gi mifamna ayaba pikre nei delhi da paumisingda information amasung broadcasting mantri anurag thakur nai mission asina bharat pu green hydrogen puthokpa sejinaba amasung mapa leibak da thadokna bagi asoba mafam ama ohenba ngamlagani masina ising nusar ki phibamda ahongba lakpasing laksinbada asoba mateng amasu oigadawri Sri Thakur Nahai National Green Hydrogen Mission asi athuba matamda haudok lagani haina English ingani kunma thoigi ningtam namit palan thoromda Pradhan Mantri Narendra Modi ne lauthoki sahi amada mission asina green hydrogen ton lag yankai puthokna papandam thamli masina mai gigawatt sama kun manga hena puthoktuna renewable energy da hena mateng panglagani mission asina lakadori ba English ingani kuntra phawda miyoi lak taruk thabak phanganba ngamgani hairi leibak asigi awang thangba sarukta ka hena ingbagi samasya mayoknari hairi me department gi paw matung ina phibam asi lakadori ba numit mari mangani dasu awang balai mafam sing adu da ingbagi sang degree celsius ani dagina taruk phawda leiduna miyamda ka hena ingbagi samasya mayoknari leisil kung thabana maram oiduna gari satok sasin da sauna akai ba thokle phibam asi Punjab Haryana Chandigarh Delhi amasung Uttar Pradesh ta haujik mayoknari masi lakadori ba numit mari mangani dasu awang balai roi haina med department hairi Pradhan Mantri Narendra Modi na mahiroi sing oza sing amadi mama mapa sing ka wari utai sanabagi thorom pariksha pe charsa tha asigi kuntareta pangthokani thorom adu da leibak asigi mahiroi lak kunthra mathoi oza lak manga amadi mama mapa lak aniga Pradhan Mantri ka wari sanagani thorom adu Nai Delhi da leiba Talkotara Indoor Stadium da pangthokani aroibada maroiba pawmo Manipur da Jelyangrong Furup ki khwaidagi sawba lorok kumai gan ngai dharma ki chanabi masung haraute yambaga loinana ngasi pangthokle Kendra gi Griha Mantri Amit Shah ge Manipur khongsat ki yanglaga Imphal gi maroiba mafam singda hayeng nungthil pung mari makhai dagina Griha Mantri na Imphal thadoktriba phawba drone paiba thingkhrai Consumer Affairs Food and Public Distribution Mantri Leksangtem Susindro Maitein hairi Manipur da naha singamadi meyamde ithil piba ngamba magul leiba sumang lila puthokpagi tangai phadaba leire Unique Identification Authority of India na Aadhar bu samdok sanjin tawbada miyamde hena laithokhalle amasung leibak asida National Green Hydrogen Mission paikhatpada kendra gi mantri mandol gi mifamna ayaba pikre pauloi sare